Thokhibaga anudu humang saubukum mamaido makhutuna phat phat humai hummi humna wakhaldana Dr. Minung Sizaw angang saudo oiri nangdi wakhalda khanjabani ngahakhat amuk mapi tarakle machibu ningsinglaktuna api kaplongdong yaw satino machibu ningsingi hairibani Matamgi khongjilni kananabu pharulba ngamgani taibangbu sembiriba isor mahakna mathang thak naina semduna thamlamlabani kanana sumasida thingluba sungamloi asumda numittuma nongmadagi nini dagi humni dagi marini asumna mathang hausinkhre Hapta amado kulla amadi leisi bolot kre hai singna bizoi gi khutsin thorang tawduna Fana hai singna lotsil labaso manungda di thidaba saduna lina lit tawduna thizilli bizoi gi geng khutpuda phawba ligi personal CID thammi madu pumnamak ado zoi khangmanatte khangdabaduna ni haujiksu hai singba saduna mapam sinsinuna kulla amadi leisi bolot libado Somdana kok phasna thadaraga lina semduna thamkrabi khangdaba udabado sakhi ga doribani matam khradi Bizoina Ai kanalai Vikasna Sir kari takpi gadaba Kulla du karam tawri hojiksu chaw tha uyadabi tawribra Hoi masadu su hina sokchille Nongam day numita bhaw machanupi ga unahallo machanupi kanbiyu si khakni mana hairiba atai ahenbadi haidida aikoina sufana phure adubo kana fami khangkhangde sir Bizoi saurangna room number kaya da no ma thamise ai sange room number 8 second floor dani sir okay lao du dinangso because no tung inaduna karai Bizoi kullan lairiba room do phawyak phatringi da Noma yaurukra Hoi yauzari sir kai tawge haibano Piro aingonda Adudi nang roomgi mapansida leiramu Ai wari khara sage maga Fagani sir Bizoi kullana lairiba roomduda fatchangi Kulladi makhong makhut mamit machin loina punsilaga thambiramle Thong hangbagi makhol tabada Kana no aigi sanupi puraklabra Bizoina khutta pairam banong maido Khongrong gi pocket ta fatyep sinkre aduga khwangwai da fariba peti do tapna lauthoi kulana kanano haibani masida leiribase kanano noi bu atpa hozu phau pendribra bizoi peti do makhutna amana mari sru laishillaga aduk wana masa aduk tukthana leiriba kullagi masa duda phadra hekta kanthali Kulladu adumna phuba horakpaduda kanna lawba hori Kanano aibu phuribasi kanano ayo ima aibu sumna noina phuba otpa tawraga kayam kuina hinkidoribano noina adumna suk wana chaina piraga leigadabagi sarukti aibu hatokpiro ai sijakrage sikhabaduna hena pelabani aduga amadi haige hauzik aibu ikhongi khut pusinbagi ai noibu kanano su khangdabani aina hayeng asumna noina otpa phugadabagi Taibong pal thadok tuna chatkibada no aina kedogi yong Bizoi de khonjal pawram nolei aduga karim na bama tawda nangna kedodoriba sikrabadi loidedana nangna kedodoriba no aikoina nang pharise hatok na ba phabani aina nangbu otkhaiba pamadagi nangbu hojpo hatok tana thambani ai gening ba pama khudingma nangna matam amada yamna yatki yetpada natana aibu mayam mangdasu nangni kaiba yamna piki Maduda sunatana aina hek angang oiringai matamdagi nangda aibu ngamtana talaki adubu hojidi kaidore mamangda nangna phau sakibagi matung ina aina sunangna pa aina pamjuba khara tawjabani sidabu nangna ikoida amuk sauri se karigino saupam thoklibro adudi nang bizoi yes I am bizoi adumna tawgana nang ai hoja angang maksu natre adugumba mi amada otpana iba tawbudu tawbigano nang ai sak khangdaba mi sak sunate aduga matam amada aina nangbu revenge tawkiba karisu leite nang adumna khangano
ꯇꯥꯅꯤꯡꯗꯦꯗ ꯅꯣꯡꯁꯥ ꯂꯥꯕꯒꯤ ꯃꯃꯥꯡꯗ ꯁꯖꯤ ꯑꯃꯣꯝꯅ ꯀꯞꯄ ꯑꯩꯅ ꯇꯥꯕꯤꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯨꯒꯠꯄ ꯍꯧꯈ꯭ꯔꯦ ꯀꯨꯜꯂꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯕꯦꯇꯤꯗꯨꯅ ꯄꯥꯈꯟꯗ ꯀꯟꯁꯤꯜꯂꯛꯄꯗ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯀꯣꯟꯅꯗꯗꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯃꯆꯤ ꯃꯆꯤ ꯁꯦꯒꯥꯏꯕꯗꯨꯅ ꯀꯔꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ ꯃꯁꯥ ꯃꯎ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯟꯁꯤꯜꯂꯛꯂꯕꯗ ꯃꯈꯨꯠꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯨ ꯊꯣꯛꯂꯦ ꯐꯣꯔꯁꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯀꯟꯕꯗꯨꯅꯕꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯐꯥꯎ ꯇꯥꯔꯝꯒꯅꯤ ꯀꯨꯜꯅ ꯃꯁꯥ ꯑꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯀꯞꯄꯒ ꯈꯥꯡꯉꯤ ꯃꯈꯣꯡ ꯃꯈꯨꯠ ꯏꯃꯣꯠ ꯃꯣꯠꯂꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯁꯨ ꯃꯆꯨ ꯑꯣꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯀꯨꯜꯂꯁꯨ ꯆꯩꯅꯥꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯐꯥꯎ ꯃꯁꯥ ꯈꯪꯖꯗ꯭ꯔꯦ ꯇꯥꯁꯤꯟꯈꯤꯕꯗꯨꯗꯒꯤ ꯂꯦꯡꯁꯨ ꯂꯦꯡꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯀꯞꯄꯒꯤ ꯑꯣꯏꯔꯝꯂꯅꯤ ꯄꯨꯟꯁꯤꯜꯂꯤꯕ ꯅꯥꯄꯤꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯋꯥꯈꯜꯗꯅ ꯂꯩꯁꯤꯒ ꯑꯅꯨꯒꯅ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯤꯗꯣ ꯃꯦꯡꯅꯨ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯦꯡꯅꯨ ꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯅ ꯂꯣꯏꯈ꯭ꯔꯗꯕ꯭ꯔꯅꯦ ꯍꯦ ꯏꯄꯥꯖꯤꯁꯨ ꯀꯔꯤꯒꯤꯔꯥ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯊꯤꯕ ꯆꯩꯅꯥ ꯄꯤꯕꯤꯕꯗꯤ ꯅꯨꯄꯥ ꯑꯃꯅ ꯁꯦ ꯁꯤ ꯊꯛꯆꯤꯜꯂꯣ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯇꯧꯕꯅꯦ ꯑꯩꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯐꯠꯇꯕ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯣꯠꯇꯣ ꯆꯥꯈ꯭ꯔꯒ ꯑꯩ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯁꯤꯕꯤꯒꯦ ꯅꯨꯄꯥꯗꯨ ꯁꯥꯎꯔꯪ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯥ ꯌꯥꯎꯕ ꯀꯞꯇꯨꯒ ꯕ꯭ꯔꯦꯗꯇꯒꯗ ꯀꯤꯠꯂꯥꯎ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯗꯨ ꯄꯤꯁꯤꯜꯂꯤ ꯂꯩꯁꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯐꯨꯂꯥꯎ ꯉꯥꯝꯁꯤꯜꯂꯤ ꯅꯨꯄꯥꯗ ꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯂꯩꯁꯤꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃꯅ ꯐꯠ ꯐꯠ ꯀꯟꯁꯤꯜꯂꯤ ꯁꯣꯝꯗ ꯑꯅꯨꯅ ꯑꯌꯣ ꯂꯟꯅ ꯀꯩꯗꯧꯔꯦ ꯑꯌꯣ ꯃꯥ ꯁꯤ ꯍꯥꯏꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤ ꯂꯟꯁ ꯇꯧꯐꯝ ꯈꯪꯗꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯑꯅꯨꯗ ꯇꯊꯛ ꯌꯦꯡꯉꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯈꯪꯍꯧꯗꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯑꯅꯥꯕ ꯁꯪꯂꯒ ꯂꯩꯔꯝꯕ ꯂꯟꯗꯣ ꯃꯗꯨꯐꯥꯎ ꯈꯪꯂꯤ ꯇ꯭ꯋꯤꯟꯁ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯑꯣꯏꯕꯅꯤ ꯑꯁꯣꯝꯗ ꯑꯃ ꯐꯨꯕꯗꯨꯗ ꯁꯣꯝꯗ ꯆꯩꯅꯥ ꯐꯖꯅ ꯐꯥꯎꯔꯦ ꯈꯪꯗꯕ ꯎꯗꯕ ꯃꯤꯅꯗꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯅꯤ ꯇ꯭ꯋꯤꯟꯁꯀꯨꯝꯕꯁꯤ ꯃꯍꯧꯁꯥꯅ ꯑꯃ ꯁꯥꯕꯗ ꯑꯃꯗ ꯆꯩꯅꯥ ꯐꯥꯎꯕ ꯑꯃꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯃꯅ ꯈꯪꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔꯗꯤ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯂꯩꯁꯤꯗꯤ ꯈꯥꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯀꯟꯅ ꯐꯨꯕꯗꯣ ꯆꯦꯛꯃꯧ ꯂꯥꯎꯗꯦ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯅꯤꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯍꯟꯗꯨꯅ ꯈꯥꯡꯉꯤ ꯂꯩꯁꯤ ꯐꯨꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯩꯁꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯛꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯆꯩꯅ ꯑꯗꯨ ꯀꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯐꯨꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯔꯦꯝꯕꯗ ꯆꯩꯁꯨ ꯇꯦꯛꯄ ꯈꯨꯗꯥꯡꯁꯨ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯦꯛꯁꯨ ꯇꯦꯛꯂꯦ ꯆꯩꯗꯨꯁꯨ ꯃꯇꯦꯛ 3-4 ꯊꯣꯛꯅ ꯅꯨꯄꯥꯗꯨ ꯂꯩꯁꯤꯗ ꯄꯥꯏꯔꯞ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯔꯨꯝꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯑꯗꯨꯝ ꯇꯧꯁꯤꯜꯂꯝꯃꯤ ꯂꯟꯅ ꯀꯩꯗꯧꯔꯒꯦ ꯑꯅꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯨ ꯃꯉꯛꯇꯣ ꯐꯠ ꯐꯠ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯄꯤꯗꯣ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯏ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯩ ꯉꯥꯎꯗꯕ ꯑꯣꯏꯕꯅꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯐꯒꯠꯂꯦ ꯑꯅꯨꯗꯣ ꯂꯟ ꯎꯕꯒ ꯁꯥꯎꯕ ꯂꯤ ꯎꯕꯒ ꯄꯣꯠ ꯆꯩ ꯂꯪꯁꯤꯟꯕꯤꯗꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯔꯛ ꯃꯔꯛꯄꯨꯗꯤ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯨꯝ ꯇꯧꯏ ꯂꯟꯗꯣ ꯑꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯔꯛꯂꯦ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟꯁꯨ ꯂꯥꯛꯏ ꯂꯤꯌꯣꯟꯅ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯂꯤ ꯅꯕꯥꯅꯤꯅ ꯂꯣꯠꯂꯤꯕꯗꯣ ꯑꯁꯦꯡꯕ ꯈꯪꯕ ꯄꯥꯝꯃꯤ ꯂꯥꯛꯑꯗꯣꯏꯅꯤ ꯂꯩꯔꯝꯃꯨ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯊꯥꯖꯕ ꯋꯥꯡꯃꯗꯁꯨ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯅꯦ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯇꯔꯗ ꯂꯥꯛꯏ ꯅꯪꯁꯨ ꯂꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤꯅꯦ ꯑꯩ ꯅꯣꯏꯅ ꯑꯩ ꯈꯪꯍꯟꯗꯅ ꯀꯔꯝꯕ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯟꯅ ꯈꯪꯅꯕ
ngasidinek chenbasu yaroi chenphamsu leiroi thame ai bai ngai ko ai phone tu thambana hankre hoi haidu ong tanja chari ngai sida sumaina khalle hojukti ma so haidu ningbadi kuirabani tanja mai phang dabagi tumin leibani li thabak halakle hek halakpaga kaidoragi ungiduna kaim tawda li on lakani harakpa kaidowa made oi khoini ne aron bathabam tawraga mangonda khangal laktena kai keno yaw harakpani adu khangba pami ma so dui la ini fare kona khangba su khangba auji khangba su khangba chamane adum haido khrasida mana mi atopada haido do su leitabdugo aishu khalami bani amadu di guli chakrabo chakre kaphobani nang nam kaidorure taring de aina kai tawduino kem tawdi khangdre dai su gyan ga ta de asina pangkap ta kapi aikhoina ma se harassment tawwe mo ongda asuk numaina maharani thambagum thambiri sida hayeng wai luhongbada kapningai pi bu leiram kidro asibo li pisum nama chingkhala hairakpani lan haife noklaga khangde adu desu pi bu loiba naibro doctor oibaduda sum khangam doirana hangbani nang oine ngon onsile aina doctor tamakpada ne pi gi matang dumadi chithawra male ai khangdre yari se to osi amadu lakpa ngai bu oina dress ya hongdokige fresh oina ba irulurukige li su sangkre lan sofa da mangak tolong long tharga ngak le aduga karigumba ma khangni ningsingai phone do lokthok laga ichan thombi thaba number da call toksili ring ani ahum lakti chali adubu pai khalakte kok paira oida mi masia ngang sisu call mari manga rak to budo pai khalakta mada thabak chinbagi oiramlani khanna amuk hallaga toksiludre nga ki matung da lion siyori hek yorakpaga room do yenglaga sum changaktuna room number 4 thari baduda nok towi lan tholak thong hangi la min haidi to ta banate amadu de noini aina fugena lai secret yam hai bravo lakpada ngairi khonjel do di chawbani na ingna leisaram barum da pumnin hedinli li su irulu zabaloiraga thorakle nipa tapna ngangome yam langi se nangna khondi howe hoke lanna mina wa haibaga nangdi pura nang leona yare lo walot paibani warot nta chithan bayaroi noi tawri do loi tam thoro li sulan suliogi nakan da phamtharakle tapna lawa somda nipani du chapmana na hairakpani leon tingak na asoma haisina kaida mo balcony romda leonna ihe aidi mihunga khapsing singure aina noini funi laaga noini nei oi nei raktoira na pakhalure lina bai nangna khonsam howe mi leibani loi tarni la othosi asumda humda amuk thokminarakle balcony leiri badomda sofa ma thari badunda round tasillaga chair amamamda phami leonna wari horo lina bai nang bailana khoini da secretary ni am haibado yadana tawbani wafam se nang su kanam thaidorakano ki bu kire da noi wasidi pauk tamjingai da court mamang da promise to hanbe mo ongni ne lanna amu bai zokna ti wari se serious ni ba lan sakpham haipe lu thana hairakpani leon tumi lekre wari da horu hairi bo oira male lina ngasidagi hapta sigi mamang da ai adu hairaga mamang da haukraba wari pumba amata chithadana tammi leon wari pumba taraba tungda oh yam luri ne wari se dude lanna lui leonna ado nabimcha amasina sida lei haidude masamti yengene ma di wari se loina khangkrabra haidi mache phaba adai mapa phaduna thambudo lina hauji phawgi de haidoktree haigi khallaga Dr. Lucas na hairukino na thingmadu da haidri leonna oh nabimcha do de room kadomdano masam di yungi lan mamit ani da khozilap tawna kaino no biyenge haibo film gi heroine oina khalurabo kaino
ꯂꯤꯌꯣꯟꯅ ꯋꯥꯔꯤꯗꯣ ꯐꯤꯜꯝ ꯌꯥꯝ ꯃꯥꯟꯕ ꯑꯗꯨꯏꯅꯤ ꯅꯨꯄꯤꯃꯆꯥꯗꯣ ꯃꯁꯛ ꯐꯖꯔꯝꯗꯣꯏ ꯃꯥꯟꯕ ꯑꯗꯨꯒꯤ ꯂꯟꯅ ꯇꯥꯅꯤꯡꯗꯦ ꯀꯣꯟꯅ ꯌꯦꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯤꯃꯆꯥꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯃꯔꯩ ꯑꯗꯨ ꯌꯥꯝ ꯇꯧꯔꯤꯗꯨꯅ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯍꯧꯖꯤꯛꯋꯥꯏꯗ ꯇꯨꯝꯊꯍꯧꯗ ꯉꯥꯏꯔꯤ ꯑꯗꯨꯅꯅꯤ ꯅꯪꯗꯤ ꯇꯨꯝꯕ ꯐꯥꯎ ꯁꯦꯟꯅ ꯂꯩꯔꯕꯣ ꯂꯟ ꯃꯔꯩꯗꯣ ꯍꯥꯏꯐꯦꯠ ꯆꯤꯛꯂꯒ ꯂꯨꯀꯥꯁꯅ ꯃꯇꯣꯝ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯕ ꯍꯥꯏꯈ꯭ꯔꯤꯗꯣ ꯅꯅꯥꯗꯣ ꯇꯥꯍꯧꯗ꯭ꯔꯣ ꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯌꯥꯔꯦꯗ ꯅꯣꯏꯅꯤꯕꯣ ꯂꯥꯛꯑꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯁꯤ ꯂꯤꯌꯣꯟꯅ ꯌꯥꯔꯣꯏ ꯑꯩꯗꯤ ꯅꯨꯄꯤꯃꯆꯥꯗꯣ ꯌꯦꯡꯈꯤꯗꯧꯔꯤ ꯂꯟꯅ ꯀꯩꯅꯣ ꯅꯪ ꯅꯨꯄꯤꯃꯆꯥ ꯃꯔꯛ ꯊꯠꯂꯒ ꯂꯤꯅ ꯚꯥꯏ ꯅꯪ ꯃꯥ ꯎꯔꯒ ꯊꯃꯣꯏ ꯀꯔꯦꯟ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯐꯥꯎ ꯑꯍꯥꯟꯕ ꯎꯕꯗ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯛꯏ ꯊꯕꯛꯁꯤꯅ ꯌꯥꯗ ꯇꯧꯅꯤ ꯊꯕꯛꯁꯤꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯂꯟ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯅꯤꯗꯣ ꯁꯨꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯥꯏꯊꯣꯡꯗꯅ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯇꯧꯁꯤꯟꯅꯕ ꯃꯤꯅꯣꯛ ꯂꯤꯌꯣꯟꯅ ꯑꯩ ꯌꯦꯡꯗꯗꯤ ꯌꯦꯡꯂꯨꯒꯦꯗ ꯑꯗꯨ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯂꯟꯗꯤ ꯂꯤꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯏ ꯂꯤꯅ ꯀꯩꯗꯧꯔꯦ ꯚꯥꯏ ꯇꯣꯏꯂꯦꯠ ꯆꯪꯉꯨꯒꯦ ꯇꯧꯕ ꯑꯣ ꯁꯣꯝꯗ ꯂꯤꯌꯣꯟꯅ ꯀꯗꯥꯏꯗꯕꯨ ꯂꯩ ꯂꯟꯅ ꯂꯤꯌꯣꯟꯒꯤ ꯂꯦꯡꯁꯨꯃꯥꯏꯗ ꯐꯠ ꯄꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯑꯩꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕ ꯑꯅꯤꯗꯨ ꯊꯣꯡꯖꯤꯜ ꯃꯆꯤꯗꯨꯗ ꯂꯦꯞꯄꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨ ꯕꯥꯠꯔꯨꯝꯗꯩ ꯊꯣꯔꯛꯏ ꯂꯤꯌꯣꯟꯅ ꯑꯁꯤ ꯂꯟꯅ ꯂꯤꯌꯣꯟꯅ ꯃꯈꯨꯠꯅ ꯇꯨꯃꯤꯟ ꯂꯩꯌꯣꯅ ꯄꯣꯞ ꯊꯥꯏ ꯑꯅꯨꯗꯤ ꯑꯅꯤꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯂꯤꯌꯣꯟꯅ ꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎꯔꯦ ꯚꯥꯏ ꯀꯩꯅꯣꯃꯦ ꯂꯥꯏꯔꯣ ꯑꯩꯁꯨ ꯁꯤꯗ ꯂꯩꯔꯅꯤꯕꯣ ꯂꯟꯅ ꯂꯤꯌꯣꯟꯗ ꯄ꯭ꯔꯞ ꯔꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯇꯤꯚꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯊꯣꯔꯛꯂꯦ ꯂꯤꯌꯣꯟꯅ ꯀꯩꯅꯣꯃꯦ ꯄꯛꯆꯤꯡꯗ ꯆꯤꯡꯉꯤ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ ꯊꯣꯡ ꯀꯥꯟꯊꯣꯔꯛꯄꯁꯤꯗꯐꯥꯎ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯍꯦꯂꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁ ꯈꯪꯉꯝꯃꯗꯤ ꯑꯩꯁꯨ ꯃꯥꯡꯖꯧꯅꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯨꯝꯖꯔꯝꯗꯧꯅꯤ ꯌꯥꯝ ꯀꯕꯤꯅꯤꯀꯣ ꯋꯥꯈꯜꯗꯅ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨꯅꯦ ꯇꯥꯟꯖꯥ ꯆꯥꯗꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯍꯩꯗꯣꯛꯄꯤ ꯇꯧꯔꯗꯅ ꯋꯥꯗꯧꯔꯦ ꯑꯃꯗꯩ ꯑꯅꯤ ꯂꯥꯛꯅꯗꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯑꯌꯨꯛ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯤ ꯇꯥꯔꯝꯂꯅꯤ ꯂꯟꯒ ꯂꯤꯌꯣꯟꯒ ꯌꯧꯁꯤꯜꯂꯛꯄꯗꯣ ꯂꯤꯌꯣꯟꯗꯤ ꯃꯥꯒꯤ ꯄꯦꯁꯦꯟ ꯌꯦꯡꯕ ꯆꯪꯈ꯭ꯔꯦ ꯂꯟꯒꯤ ꯂꯨꯀꯥꯁꯀ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯤ ꯑꯅꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯅ ꯀꯔꯝꯕ ꯍꯤꯗꯥꯛ ꯊꯥꯔꯒ ꯐꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯂꯟꯒꯤ ꯀꯥꯗ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯗꯣꯛꯇꯔꯕꯨ ꯎꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯍꯧꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯃꯃꯤꯡꯗꯣ ꯊꯣꯏ ꯀꯧꯏ ꯍꯥꯏꯌꯣꯏ ꯂꯟ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯌꯥꯔꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯍꯟꯗꯦꯅ ꯏꯁꯧ ꯇꯧꯍꯧꯏ ꯂꯟ ꯐꯣꯟꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯏ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯄꯥꯏꯈꯠꯂꯤ ꯂꯟꯁꯨ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯉꯁꯥꯏꯈꯩ ꯐꯣꯟ ꯇꯧꯕꯗꯁꯨ ꯕꯤꯖꯤ ꯍꯥꯏꯔꯛꯏ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ ꯃꯄꯥꯟꯗ ꯌꯥꯝ ꯊꯣꯛꯂꯛꯑꯣ ꯑꯩ ꯋꯥꯕꯅ ꯁꯤꯗꯧꯔꯕꯅꯤꯀꯣ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯁꯤꯗ ꯑꯆꯠ ꯑꯍꯣꯡ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯊꯤꯕꯗ ꯑꯩ ꯅꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨꯅꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯇꯩꯗꯤ ꯂꯣꯏ ꯆꯪꯍꯜꯂꯦꯃꯤ ꯑꯩꯅ ꯆꯪꯒꯦ ꯌꯥꯗꯦꯕ ꯃꯆꯤꯟꯗꯨ ꯄꯦꯇ꯭ꯔꯣꯡ ꯑꯃꯗꯩ ꯑꯃ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ ꯉꯥꯡꯉꯛꯂꯤꯕ ꯈꯣꯟꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒ ꯑꯣꯏꯔꯝꯂꯗꯤ ꯑꯉꯥꯎꯕꯤꯗ ꯍꯥꯏꯅ ꯍꯪꯉꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯂꯟꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯔꯝꯂꯒ ꯊꯝꯃꯣꯏ ꯊꯣꯔꯛꯑꯒꯦ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯦ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯔꯛꯄꯩꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯁꯥꯔ ꯍꯣꯏꯒꯤ ꯀꯅꯥꯅꯣ ꯃꯆꯤꯡꯗꯤ ꯑꯁ ꯐꯖꯩꯅꯦ ꯉꯁꯥꯏꯈꯩ ꯀꯅꯥꯅꯣ ꯍꯪꯕꯗ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯣꯟꯅ ꯇꯞꯅꯕꯨꯗꯤ ꯗꯣꯛꯇꯔꯒꯤ ꯃꯤꯡ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯆꯠꯂꯤ ꯀꯀꯥ ꯏꯆꯥꯅꯨꯄꯤꯅꯤ ꯑꯣ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒ ꯌꯦꯠꯅꯕ ꯌꯥꯕ ꯃꯔꯩꯁꯨ ꯌꯦꯠꯅꯔꯨꯔꯦ ꯁꯥꯔ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯈꯪꯗ ꯇꯧꯖꯕꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯀꯥꯁꯤꯗꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯥ ꯌꯧꯔꯦ ꯃꯄꯥꯟꯗ ꯊꯣꯏꯗꯣ ꯀꯣꯂꯦꯖ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯁꯦꯠꯂꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯅ ꯂꯩꯔꯝꯕꯁꯨ ꯂꯟ ꯎꯏ
ꯀꯔꯤ ꯂꯩꯔꯒꯦ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯒ ꯊꯣꯏ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯆꯤꯟꯗꯨ ꯈꯞꯊꯕ ꯍꯧꯔꯛꯏ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯉꯔꯥꯡꯁꯨ ꯀꯣꯜ ꯇꯧꯏ ꯄꯥꯏꯈꯠꯂꯛꯇꯦ ꯉꯁꯤꯁꯨ ꯉꯁꯥꯏꯈꯩ ꯀꯣꯜ ꯇꯧꯕꯕꯨ ꯕꯤꯖꯤ ꯍꯥꯏꯔꯦ ꯊꯝꯃꯣꯆꯣ ꯅꯪ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ ꯍꯧꯖꯤꯛꯇꯕꯨ ꯍꯨꯔꯥꯟꯂꯅꯥꯏ ꯊꯕꯛ ꯌꯥꯝ ꯇꯧꯅꯨꯀꯣ ꯄꯛꯇꯦꯍꯦ ꯏꯔꯤ ꯂꯤꯈꯩ ꯂꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯅꯛꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯊꯥꯡꯒꯠꯇꯨꯅ ꯂꯥꯏꯕꯛꯇꯤ ꯈꯨꯀꯥꯄꯤ ꯐꯠ ꯑꯃ ꯀꯥꯞꯁꯤꯜꯂꯤ ꯑꯌꯣ ꯁꯤꯔꯦ ꯍꯤꯡꯆꯥꯕ ꯅꯥꯏꯌꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯅꯍꯥꯟꯋꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯠꯅꯕ ꯍꯧꯅꯔꯣꯏꯁꯤꯗ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯇ꯭ꯔꯤꯌꯦ ꯆꯥꯛꯐꯥꯎ ꯆꯥꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯐꯖꯇꯣꯝꯕꯤꯒꯅꯦ ꯈꯠꯅꯔ ꯊꯣꯛꯂꯛꯏꯅꯤ ꯃꯍꯧꯁꯥꯅ ꯊꯣꯏꯒ ꯃꯃꯥꯒ ꯈꯠꯅꯕ ꯍꯥꯏꯁꯦ ꯃꯔꯛꯇ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯂꯟꯒꯤꯗ ꯍꯦꯛ ꯆꯪꯉꯛꯄꯅꯤ ꯂꯟ ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯑꯒ ꯂꯩꯔꯝꯃꯨ ꯑꯩ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯛꯈꯤꯒꯦ ꯊꯣꯏ ꯃꯉꯛꯇꯨ ꯐꯠ ꯍꯥꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯃꯄꯥꯟꯗꯅꯦ ꯃꯤꯒ ꯈꯠꯅꯔꯝꯒꯅꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯀꯥꯅ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤ ꯃꯆꯤꯟꯅ ꯃꯥꯅ ꯀꯜꯂꯒ ꯃꯀꯣꯛꯀ ꯃꯈꯣꯡꯒ ꯑꯣꯟꯊꯣꯛꯅꯒꯦ ꯅꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯑꯐꯥꯎ ꯈꯨꯁꯥꯗꯤ ꯂꯟ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯅꯤ ꯑꯃꯨꯛꯅꯦ ꯈꯠꯅ ꯂꯩꯔꯝꯅꯤ ꯑꯩ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯊꯨꯔꯛꯀꯅꯤꯕ ꯍꯥꯏꯔꯝꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯗꯇꯨꯗ ꯂꯥꯛꯏ ꯂꯤꯌꯣꯟꯁꯨ ꯄꯦꯁꯦꯟ ꯆꯦꯛ ꯇꯧꯔꯨꯕ ꯑꯣꯏꯔꯝ ꯃꯥꯜꯂꯤ ꯃꯥꯁꯨ ꯔꯨꯝꯗ ꯂꯥꯛꯏ ꯂꯟ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯝꯕꯗ ꯎꯕꯗ ꯏꯪꯉꯛꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯀ꯭ꯋꯥꯔꯇꯔꯗꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯉꯁꯥꯏꯗ ꯆꯥꯔ ꯂꯥꯛꯄꯒ ꯑꯃꯨꯛ ꯂꯥꯝꯃꯦ ꯑꯗꯨꯏꯅꯦ ꯏꯃꯥ ꯑꯩ ꯀꯤꯕꯨ ꯀꯤꯔꯦꯗ ꯅꯍꯥꯟꯈꯩ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯅ ꯈꯥꯡꯕ ꯅꯪꯅ ꯉꯁꯤ ꯆꯥꯛ ꯂꯥꯝꯃꯦꯒ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦ ꯅꯠꯇꯦ ꯅꯪꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯣꯏ ꯃꯤ ꯆꯥꯛ ꯂꯥꯝꯃꯛꯄꯕꯨ ꯊꯤꯡꯉꯝꯕ꯭ꯔꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯂꯨꯀꯥꯁ ꯂꯥꯛꯇꯧꯔꯅ ꯂꯥꯛꯄꯅꯦ ꯃꯥꯁꯨ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯛꯏ ꯐꯣꯟꯗ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯔꯦꯟ ꯍꯜꯂꯁꯤꯔꯅ ꯇꯧꯔꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯆꯥꯛ ꯆꯥꯕ ꯍꯥꯏꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯥꯏ ꯋꯥꯗꯅꯣ